ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯃꯄꯣꯛ ꯑꯃꯅꯤ꯫ ꯂꯥꯛꯀꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯍꯟꯈꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯟꯈꯤꯅꯤ ꯍꯥꯏꯕ ꯈꯪꯅ ꯍꯤꯡꯕꯁꯨ ꯅꯠꯇꯦ꯫ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯊꯋꯥꯏ ꯄꯥꯟꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯁꯤ꯫ ꯅꯨꯡꯁꯤꯅꯕꯅ ꯃꯥꯂꯦꯝꯒꯤ ꯑꯏꯪꯕ ꯄꯣꯔꯛꯄ ꯉꯝꯒꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯃꯉꯥꯜꯁꯤ ꯂꯥꯛꯂꯝꯃꯣꯏ ꯍꯥꯏꯅ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯐꯩ꯫ ꯃꯍꯧꯁꯥꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯟꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯤ ꯍꯧꯔꯛꯐꯝꯗꯤ ꯃꯤꯠꯅ ꯎꯕꯗꯤ ꯏꯃꯥꯅꯤ ꯏꯄꯥꯅꯤ꯫ ꯏꯃꯥ ꯏꯄꯥꯕꯨ ꯃꯆꯥ ꯀꯧꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯒꯨꯝꯅ ꯂꯥꯠꯁꯤ, ꯂꯥꯏꯒꯨꯝꯅꯁꯨ ꯈꯟꯁꯤ꯫ ꯏꯃꯥ ꯏꯄꯥꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯄꯣꯍꯥꯡ ꯍꯥꯡꯉꯕ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕ ꯑꯃꯒ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯍꯥꯏꯕ ꯑꯃꯒ ꯑꯍꯨꯝꯁꯤꯒꯤ ꯃꯁꯛꯁꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄꯗꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯅ ꯃꯍꯧꯁꯥꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯥꯠꯊꯤ ꯀꯣꯝꯊꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯄ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗꯕ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯃꯉꯥꯜꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯅꯥꯏꯕ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯆꯥꯎꯈꯠꯄꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯃꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯇꯒꯤ ꯆꯥꯎꯈꯠꯄ ꯑꯍꯦꯟꯕꯅꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯃꯄꯥꯔꯤ ꯃꯃꯣꯝꯂꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯅꯨꯡꯗ ꯆꯟꯁꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯒꯤ ꯃꯅꯨꯡꯗ ꯍꯤꯡꯁꯤ, ꯁꯤꯗꯕꯒꯤ ꯃꯅꯨꯡ ꯆꯟꯁꯤ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯁꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯆꯤꯛꯅ ꯏꯪꯅ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅ ꯈꯨꯄꯥꯏ ꯁꯦꯟ ꯋꯥꯠꯇꯅ ꯂꯧꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗ ꯑꯊꯣꯏꯕ ꯑꯀꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯌꯥꯊꯪꯈꯥꯗ ꯃꯄꯨꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯄꯨꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯐꯪꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯣ꯫ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯅ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯉꯥꯛꯄꯤ ꯍꯩꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯅ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤ ꯐꯥꯎꯕ꯫ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯉꯥꯛꯄꯤ ꯍꯩꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯄꯟꯊꯧ ꯇꯥꯛꯄꯤꯌꯨ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯕ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯊꯣꯛꯂꯛꯄ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯅ ꯃꯥꯌꯣꯛꯅꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯀꯜꯂꯛꯄ, ꯂꯥꯟ ꯁꯣꯛꯅꯔꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯕꯁꯤꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯅꯤꯡꯕ ꯁꯖꯥ ꯌꯨꯊꯛ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯀꯥꯝꯗꯕ ꯌꯥꯍꯤꯞ ꯀꯥꯝꯗꯕ ꯁꯥꯖꯠ ꯀꯥꯝꯗꯕ ꯍꯥꯏꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯗ ꯌꯣꯝꯃꯒ ꯂꯩꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯏꯄꯥ ꯂꯥꯏꯅꯦꯅ ꯈꯟꯕ, ꯏꯆꯤꯜ ꯏꯅꯥꯎ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯂꯣꯏꯅꯔꯛꯄ, ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯏꯃꯥ ꯏꯆꯥ ꯂꯣꯏꯅꯕꯗꯁꯨ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯂꯣꯏꯅꯔꯛꯄ ꯑꯃ ꯑꯣꯏꯈꯤꯕꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯉꯥꯛꯄꯤꯕ ꯍꯩꯕ ꯑꯃꯈꯛ ꯂꯥꯏꯅꯤꯡꯒ ꯊꯥꯒꯣꯟꯅꯔꯒ ꯂꯥꯛꯄ
ꯊꯛꯁꯤ ꯊꯧꯒꯥꯏ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄꯅꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯥꯟ ꯊꯦꯡꯅꯗ ꯌꯥꯗ ꯊꯦꯡꯅꯔꯁꯨ ꯉꯥꯛꯄꯤꯕ ꯑꯗꯨꯝ ꯉꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯩꯔꯒꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯑꯃꯗ ꯑꯁꯥꯎꯕꯕꯨ ꯐꯥꯗꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯍꯧꯁꯥꯗꯒꯤ ꯂꯥꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯥꯏꯅꯤꯡꯂꯣꯟꯒ ꯊꯥꯒꯣꯟꯅꯕ ꯅꯨꯡꯁꯤꯕ ꯍꯩꯕ ꯅꯣꯡꯂꯨꯛꯄ ꯍꯩꯕꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯄꯤꯗꯨꯅꯇ ꯂꯥꯛꯏ ꯂꯣꯏꯅꯅ ꯄꯟꯊꯧ ꯅꯆꯥ ꯑꯣꯏꯕꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯅꯠꯇ꯭ꯔꯒ ꯂꯥꯟꯐꯝꯗ ꯀꯔꯝ ꯍꯥꯏꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯗꯣ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯗ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯏꯃꯥꯕꯨ ꯏꯄꯥꯕꯨ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯊꯕꯛ ꯊꯧꯔꯝ ꯊꯧꯒꯥꯏ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯏꯄꯥꯗꯒꯤ ꯌꯥꯊꯪ ꯂꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯗꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯣꯟꯅꯩ ꯊꯥꯒꯣꯟꯅꯔꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯗ ꯊꯧꯒꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯥꯟ ꯆꯠꯂꯁꯨ ꯊꯧꯒꯜꯂꯣꯟ ꯌꯥꯎꯏ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯑꯃ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏ ꯊꯧꯒꯜꯂꯣꯟ ꯌꯥꯎꯏ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯏꯅꯤꯡꯕꯨ ꯄꯨꯔꯒ ꯏꯃꯥ ꯏꯄꯥꯕꯨ ꯄꯨꯔꯒ ꯊꯥꯒꯣꯟꯅꯔꯒ ꯆꯠꯈꯤꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯒ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯊꯥꯒꯣꯟꯅꯕꯁꯦ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯑꯄꯣꯛꯄ ꯏꯄꯥꯗꯁꯨ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯊꯥꯒꯣꯟꯅꯩ ꯑꯗꯨꯒ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯉꯁꯤꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯒꯣꯟꯅꯕꯁꯤ ꯑꯣꯏꯈꯤꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯨ ꯆꯠꯂꯨ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯄꯅꯤ ꯄꯟꯊꯧ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝ ꯀꯌꯥꯗ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯃꯥꯏꯊꯤꯖꯔꯕꯁꯨ ꯇꯨꯡꯂꯝꯆꯠꯇ ꯄꯣꯂꯣꯏꯗ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯔꯣꯜ ꯑꯃ ꯂꯥꯛꯆꯩ ꯃꯁꯤꯅ ꯀꯝꯗꯧꯕ ꯄꯟꯊꯧ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯁꯥꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯏꯍꯨꯜ ꯑꯃꯈꯛ ꯌꯥꯎꯏ ꯏꯍꯨꯜꯁꯤ ꯀꯔꯤꯅꯣꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯦ ꯂꯝꯗꯝꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯕ ꯏꯅꯥꯠꯄꯨꯁꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯄꯨꯁꯨ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯐꯨꯔꯨꯞ ꯂꯥꯏꯅꯤꯡ ꯑꯩꯒꯤ ꯏꯔꯩꯕ ꯑꯩꯒꯤ ꯏꯔꯝꯗꯝ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯟꯅꯤꯡꯉꯤ ꯑꯃꯒ ꯑꯃꯒ ꯍꯧꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯏꯁꯥꯗ ꯌꯥꯎꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯃ ꯏꯁꯥꯒ ꯂꯣꯏꯅꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯩꯒꯤ ꯂꯝꯗꯝ ꯀꯟꯅꯤꯡꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯀꯟꯅꯤꯡꯕ ꯑꯩꯒꯤ ꯐꯨꯔꯨꯞ ꯀꯟꯅꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯎꯔꯒ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯝꯕꯥ ꯇꯧꯔꯒ ꯂꯥꯛꯄ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯅꯤ ꯃꯔꯝꯗꯤ ꯏꯟꯁꯜꯂꯨꯕ ꯅꯠꯇꯦ ꯍꯧꯅꯔꯨꯕ ꯅꯠꯇꯦ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯒ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯥꯟ ꯁꯣꯛꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯁꯟꯅꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯈꯤꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯟ ꯆꯪꯕꯗ ꯃꯥꯏꯁꯦ ꯄꯥꯛꯑꯒ ꯂꯥꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯉꯤ ꯑꯃꯛꯄ ꯂꯩꯇꯦ ꯂꯥꯟ ꯍꯥꯏꯕꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒꯗꯪ ꯁꯣꯛꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯟꯊꯧ ꯄꯨꯛꯆꯦꯟ ꯁꯦꯡꯕꯅ ꯂꯥꯟꯒꯤ ꯑꯁꯦꯡꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯝꯂꯦ ꯄꯟꯊꯧ ꯅꯆꯥꯅ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪꯒ ꯂꯥꯟ ꯍꯥꯏꯅ ꯂꯥꯛꯄꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡꯅ ꯀꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯅ ꯀꯔꯤ ꯃꯔꯤꯛ ꯆꯨꯝꯅ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯄꯟꯊꯧ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯗꯤ ꯑꯗꯨꯃꯛ ꯄꯨꯟꯅ ꯃꯥꯌꯣꯛꯃꯤꯟꯅꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯨꯄꯥ ꯈꯛꯇꯪ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯂꯥꯟꯁꯤꯗꯗꯤ ꯅꯨꯄꯤ ꯈꯛꯇꯅ ꯃꯥꯡꯖꯤꯟ ꯊꯥꯒꯗꯕ ꯅꯠꯇꯦ ꯅꯨꯄꯤꯅ ꯉꯝꯕ ꯊꯧꯗꯥꯡꯁꯨ
ꯆꯪꯁꯤꯟꯒꯗꯕꯅꯤ ꯅꯨꯄꯥꯅ ꯉꯝꯕ ꯊꯧꯗꯥꯡꯁꯨ ꯆꯪꯁꯤꯟꯒꯗꯕꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯏꯁꯤꯡ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯉꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯄꯥꯟꯗꯣꯡ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯥꯒꯤ ꯁꯕꯥꯜ ꯂꯤꯛꯂꯝ ꯑꯃꯁꯨꯡ ꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯛꯂꯝ ꯊꯤꯗꯨꯅ ꯆꯠꯄ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯣꯏꯔꯒꯁꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯏꯃꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯃꯆꯥꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯒ ꯃꯃꯥꯒꯤ ꯐꯤꯖꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯛꯅꯕꯒ ꯂꯥꯟ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤꯁꯨ ꯊꯧꯗꯥꯡꯅꯤ ꯅꯨꯄꯥꯒꯤꯁꯨ ꯊꯧꯗꯥꯡꯅꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯅꯀꯣꯛ ꯅꯔꯨꯕꯨ ꯆꯤꯛꯂꯛꯀꯅꯣ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎꯀꯣ ꯍꯥꯏꯕ ꯌꯥꯊꯪ ꯃꯃꯥꯅꯁꯨ ꯄꯤꯁꯤ ꯃꯆꯥꯅꯁꯨ ꯈꯣꯏꯔꯝꯃꯒ ꯆꯠꯁꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯃꯅꯥꯏ ꯅꯨꯕꯤꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯆꯦꯠꯅ ꯆꯥꯅ ꯊꯥꯒꯣꯟꯅꯕ ꯃꯄꯨꯔꯣꯏꯕꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯐꯝꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯃ ꯅꯪꯉ ꯃꯇꯝꯗ ꯃꯅꯥꯏ ꯅꯨꯕꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯟꯅꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯗ ꯂꯩꯕ ꯊꯧꯗꯥꯡꯗꯣ ꯃꯗꯨ ꯄꯨꯔꯒ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯟꯕ ꯃꯃꯥꯅ ꯃꯆꯥ ꯀꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯄꯤꯁꯨ ꯁꯣꯟꯊꯔꯣꯏꯁꯤ ꯅꯨꯄꯥꯅꯁꯨ ꯍꯜꯂꯣꯏꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯥꯡꯒꯜꯅ ꯌꯦꯛꯅꯕ ꯂꯥꯟꯕ ꯇꯧꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯄꯟꯊꯧ ꯂꯥꯟꯒꯤ ꯊꯧꯅꯤ ꯑꯣꯏꯅ ꯅꯆꯥꯅ ꯏꯄꯥꯒꯤ ꯂꯥꯏꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯅꯤ ꯑꯃꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯇ ꯐꯤꯁꯥꯇꯦꯝ ꯄꯥꯏꯗꯨꯅ ꯊꯧꯅꯤ ꯇꯧꯕ ꯎꯖꯈꯤ ꯅꯆꯥꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯨꯠꯇ ꯄꯥꯏꯖꯔꯤꯕ ꯐꯤꯁꯥꯇꯦꯝ ꯑꯁꯦ ꯀꯔꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕꯤꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯐꯤꯁꯥꯇꯦꯝ ꯄꯤꯕꯗꯤ ꯄꯂꯦꯝ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯤ ꯐꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯖꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯁꯥꯖꯩ ꯑꯩꯈꯣꯏꯅ ꯁꯥꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇꯤ ꯅꯣꯡꯃꯩ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯁꯥꯕꯁꯨ ꯍꯩꯇꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯏꯁꯥꯒ ꯂꯣꯏꯅꯖꯕ ꯑꯩꯒꯤ ꯈꯨꯠꯁꯨ ꯑꯣꯏꯕ ꯌꯦꯜꯂꯧ ꯈꯨꯠꯁꯨꯅꯤ ꯐꯤꯁꯥꯇꯦꯝꯁꯦ ꯑꯗꯨꯅ ꯌꯦꯜꯂꯧ ꯈꯨꯠꯁꯨꯁꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯁꯔꯥꯛ ꯇꯝꯒꯦ ꯂꯥꯛꯄꯗ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯂꯝꯕꯥ ꯇꯧꯔꯒ ꯂꯥꯛꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯁꯥꯇꯦꯝꯁꯤꯅ ꯃꯗꯨꯅ ꯐꯨꯕ ꯍꯥꯠꯄ ꯌꯥꯟꯕ ꯊꯤꯟꯕ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯐꯤꯁꯥꯇꯦꯝ ꯑꯁꯦ 2022 ꯃꯦꯒꯤ ꯇꯥꯡ 3 ꯍꯧꯔꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗꯗꯤ ꯃꯁꯥꯒꯤ ꯉꯥꯛꯂꯧ ꯈꯨꯠꯁꯨ ꯌꯦꯜꯂꯧ ꯈꯨꯠꯁꯨꯁꯦ ꯄꯥꯏꯔꯒ ꯃꯩꯇꯩ ꯐꯨꯔꯨꯞ ꯀꯟꯕ ꯉꯝꯒꯅꯤ ꯃꯩꯇꯩ ꯂꯩꯄꯥꯛ ꯀꯟꯕ ꯉꯝꯒꯅꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯒꯤ ꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯂꯩꯃꯔꯦꯟꯒꯤ ꯁꯪꯒꯥꯏ ꯀꯟꯕ ꯉꯝꯒꯅꯤ ꯃꯄꯥꯔꯤ ꯃꯃꯣꯝꯂꯣꯏ ꯈꯨꯗꯤꯡꯃꯛ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯂꯥꯏꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯒ ꯁꯥꯒꯣꯟꯅꯔꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯋꯥꯌꯦꯠꯄ ꯉꯝꯃꯔꯣꯏꯗꯧꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯇꯅ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯔꯣꯏꯗꯧꯕ ꯌꯦꯜꯂꯧ ꯈꯨꯠꯁꯨꯁꯦ ꯄꯥꯏꯔꯒ ꯂꯥꯟ ꯇꯦꯝꯕ ꯊꯣꯛꯂꯛꯄꯅꯤ ꯇꯦꯝꯁꯤꯅ ꯂꯥꯟ ꯇꯦꯝꯗꯣꯏꯅꯤ ꯋꯥꯒꯤ ꯋꯥꯈꯩ ꯈꯪꯉꯛꯀꯗꯣꯏꯅꯤ ꯂꯥꯟꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯌꯦꯡ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯂꯥꯟ ꯑꯃ ꯂꯩꯔꯕꯗꯤ ꯂꯥꯟꯗꯤ ꯂꯣꯏꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩꯅ ꯃꯥꯏ ꯄꯥꯛꯅꯕ ꯐꯤꯁꯥꯇꯦꯝꯁꯤꯅ ꯈꯨꯠꯁꯨ ꯑꯣꯏꯔꯒ ꯂꯥꯏꯊꯧꯗ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯗꯅꯕ ꯑꯃꯁꯨꯡ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ
미오비기 학장 간망암나바 마이테 염통 쿠데막다 피사템 아마 레이로 하이드나 옐로우 쿠슈시 아이나 미풍 쿠데막다 쿠신나자바니 피사템기 하우룩펌시 에코기 마이테 사랭데기 하우룩바니 피사템기 마양렌시나 마이테 사랭기 마양렌도니 피사템기 마야 파타락바두나 마이테 사랭기 마타네 하이리바 템시 에코기 마이테이데 까나곰바 아무타데기 미판 땅데 라이데기 라이나 부토록바 렘라이nga 시데기니 에코이나 피사템 로컬레이세 피사템시나 에코이 타복수 수제 쾅이 피사이 피사바 마땀나 ngasisu leirum haiba ama maite khoi lohong khongdong muda sijanaba ama leiri masisu phisa temna sai mayek naiba ngasi khoina setliba thamba leikhok aduga phige phane ningol aduna lohongba matung mahakki mapamda sako lakpagi matam sida setnariba phige se hairiba phisa tem sina sabane thamba leikhok phane khwangi haise phisa tem sinani aduna phisa temgi usi ekhoigi nageswar haiba una amasung khangrana mau kuppa lum lawba chik lawba masigi usina sai aduna maitai nupi khudimak thabak suraga hingai maitai nupi khudimak खुशु खुलाई से मिंगोंदगी तांगजरते मैते एखोगी लाइना पीबा खुशु से सीजन नजरे मतम लेब खिबिकता लानसु लाने थबकसु सुदब यादे लान तौनब मतमदना मायोक ननबा फिसा तेमना खुलाई खुशु खुलाई इसा ngaknaba lamdam kannaba laining kannabagi खुशु लान ngahak lep khram matamdana एखोई मैते नुपीगी सुरगा हिंजबा पुनसिनिना एखोई थबक सुनबा फिसा तेमना साबने मैते नुपीगी मैते नुपागी अरुम्बा अथाबा फिरोल खुदिमक्सिंगसे मैते फिसा तेम हाइना खंगनै फिसा तेम सिना महाकसे इमुंगदा थंबदना एखोईगी थोंजिन मरुमदा थमसे अदुगा मखोक्सिना लेबाक्ता मतोनसिना मथक्ता ओहनसे फिसा तेमसिना इमुंग मनुंग पुनम इंगबा तप्पा सब मानना तेमबा ngamgani फिसा तेमसे मैते यमथों खुदिमक्ता थंबा फै आंगांसिंग हौरकलिबा पुनमक्नदि फिसा तेंगी वाहनथोकसु खंगरोय फिसा तेंगी मसकसु खंगरोय मसिना मरम ओइदुना चौखटलोनगी मनुंगदा अखोइना मसिंग थादुना लेरबा मांगबा सुया यारोइदोबा मैतै अमगी पुंसीदा मैतै हाइबा लाइदगी हेक ngamthang मी तारकपदा यावरकलबा खुशु फिसा तेमसे मतम लेब खिबिकता लमता थागी थांगजगी लाई सरोय खांगबदसु फिसा तेमसे यावगदबने लाई हरावगी लाइरोयगी सरोय खांगबदसु फिसा तेमसे यावगदबने करिगी यावगदोइनो लाइरेमबी खुशुने मीना पाइरगसु लाइरेमबिना पाइरंबा खुशुने मसिना मरम ओइरगा युमथोंग खुदिमक्ता अखोइना फिसा तेमसे थंबना फै अकाय तोय खुदिमक्ता ngaklo ngamgadi फिसा तेमसे पाइबा मतम अखोइना माइरा संगबु थोअबसु लालमबु ओइरबसु कांगलुकी इरांग मक्तबु ओइरबसु लाल हाइबा लानसिदि आइना ngamningbaniना आइना ngamdaba yade haiba wakhalon sida maitai khudimaki
ꯃꯩꯇꯩ ꯏꯃꯥ ꯈꯨꯗꯤꯡꯃꯛꯀꯤ ꯐꯤꯁꯥ ꯇꯦꯝꯁꯦ ꯄꯥꯏꯔꯒ ꯂꯥꯟ ꯆꯠꯄꯤꯌꯨ ꯐꯤꯁꯥ ꯇꯦꯝꯗꯨꯅ ꯀꯟꯕꯒꯤ ꯍꯥꯠꯄꯒꯤ ꯈꯛꯇꯁꯨ ꯅꯠꯆꯗꯦ ꯃꯍꯥꯛꯀꯤ ꯃꯊꯧꯁꯦ ꯂꯥꯏꯔꯣꯟꯗ ꯌꯥꯝꯅ ꯍꯛꯏ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯈꯨꯠꯁꯨꯅꯤ ꯐꯤꯁꯥ ꯇꯦꯝ ꯍꯥꯏꯔꯤꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯤꯁꯥ ꯇꯦꯝꯒꯤ ꯃꯁꯛꯁꯦ ꯃꯁꯤꯅꯤ ꯃꯩꯇꯩ ꯁꯔꯦꯡꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯒ ꯃꯩꯇꯩ ꯁꯔꯦꯡꯒꯤ ꯃꯊꯥꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯁꯤꯅꯤ ꯃꯁꯤꯒꯤ ꯈ꯭ꯋꯥꯡꯗ ꯁꯥꯕ ꯃꯇꯝꯗ ꯑꯁꯨꯃꯥꯏꯅ ꯂꯦꯡꯁꯤꯜꯂꯒ ꯃꯥꯅ ꯃꯌꯥ ꯃꯊꯛ ꯃꯈꯥꯗꯣ ꯏꯟꯈꯠꯂꯒ ꯃꯅꯝꯅ ꯍꯥꯟꯅ ꯏꯟꯁꯤꯜꯂꯒ ꯂꯪꯁꯤ ꯑꯗꯨꯒ ꯃꯐꯦꯟꯁꯤ ꯑꯗꯨꯒ ꯊꯦꯡꯕꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯁꯤꯅ ꯁꯤꯅ ꯃꯇꯣꯟꯁꯤꯅ ꯃꯤ ꯊꯤꯟꯒꯦꯁꯨ ꯌꯥꯔꯦ ꯃꯌꯥꯁꯤꯅ ꯃꯤ ꯌꯥꯟꯒꯦ ꯍꯥꯏꯔꯁꯨ ꯁꯤ ꯌꯥꯔꯦ ꯃꯅꯪꯒꯟꯁꯤꯅ ꯊꯣꯡꯒꯦꯁꯨ ꯌꯥꯔꯦ ꯂꯥꯏꯔꯣꯟꯗꯗꯤ ꯐꯤꯁꯥ ꯇꯦꯝꯁꯤꯅ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯂꯪ ꯑꯃꯠꯇ ꯀꯥꯔꯟ ꯍꯦꯟꯇꯣꯛꯍꯟꯗꯦ ꯆꯞ ꯃꯥꯟꯅꯅ ꯇꯦꯝꯃꯒ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍꯤ ꯂꯥꯡꯕꯁꯤ ꯐꯤꯁꯥ ꯇꯦꯝ ꯑꯃ ꯂꯩꯔꯒꯗꯤ ꯐꯒꯅꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯣꯏ ꯑꯅꯥ ꯇꯨꯔꯩ ꯏꯔꯩ ꯆꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯥꯏꯔꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯉꯥꯛꯄ ꯉꯝꯈꯤꯅꯤ ꯏꯃꯨꯡꯒꯤ ꯊꯣꯡꯖꯤꯟꯒꯤ ꯃꯔꯨꯝꯗ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯃꯍꯥꯛꯁꯦ ꯉꯥꯔꯒ ꯊꯝꯒꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯉꯥꯔꯒ ꯊꯝꯕ ꯃꯇꯝ ꯊꯝꯖꯟꯒꯅꯤ ꯃꯁꯤꯒꯤ ꯂꯥꯟ ꯆꯠꯂꯕ ꯃꯇꯝꯗꯅ ꯃꯍꯥꯛꯁꯤ ꯃꯇꯣꯟꯁꯤꯅ ꯃꯤꯁꯦ ꯊꯤꯜꯂꯨꯒꯅꯤ ꯑꯗꯨꯅ ꯃꯇꯣꯟꯁꯦ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯟꯕꯤꯕ ꯐꯝꯃꯁꯨ ꯆꯠꯂꯁꯨ ꯑꯩꯈꯣꯏꯅ ꯃꯇꯣꯟꯁꯦ ꯄꯥꯏꯁꯟꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯣꯟꯁꯤꯅ ꯃꯤ ꯊꯤꯟꯕꯗ ꯄꯨꯟꯁꯤꯒꯤ ꯁꯣꯏꯅꯥꯏꯕꯩꯗꯣ ꯑꯣꯏꯈꯤꯅꯤ ꯑꯗꯨꯅ ꯃꯇꯣꯟꯁꯦ ꯑꯗꯨꯝ ꯂꯣꯠꯂꯒ ꯆꯠꯄꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯥꯟꯐꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯁꯤꯃ ꯍꯥꯞꯆꯜꯂꯒ ꯆꯠꯄꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯥꯒꯤ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯅ ꯑꯣꯟꯊꯔ ꯄꯥꯏꯕꯗꯤ ꯌꯥꯗꯦ ꯃꯅꯪꯒꯟꯁꯤꯅ ꯁꯤꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯆꯠꯄ ꯃꯇꯣꯟꯁꯤ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯃꯁꯤ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯤ ꯇꯤꯟꯕꯗ ꯐꯝꯕ ꯇꯥꯔꯒꯁꯨ ꯃꯇꯣꯟꯁꯤ ꯑꯗꯨꯝ ꯂꯣꯠꯁꯤꯟꯕꯤꯕ ꯌꯥꯔꯒꯗꯤ ꯃꯇꯝꯗꯤ ꯌꯥꯝ ꯐꯩ ꯃꯤ ꯍꯥꯏꯕꯁꯤꯅ ꯐꯠꯇꯕꯁꯤꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯈꯜꯂꯩꯗꯕ ꯃꯌꯥꯝ ꯈꯜꯂꯕꯅꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯥ ꯑꯃ ꯉꯥꯛꯂꯧ ꯃꯃꯜ ꯂꯩꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯤꯁꯥ ꯇꯦꯝꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯄꯥꯏꯔꯣ ꯍꯥꯏꯕꯒꯨꯝꯕꯅꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯄꯥꯏꯕꯤꯔꯣ ꯐꯤꯁꯥ ꯇꯦꯝꯁꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯥꯗꯕ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯋꯥꯌꯦꯠ ꯋꯥꯀꯥꯏ ꯑꯣꯏꯔꯒꯁꯨ ꯋꯥꯌꯦꯠꯄꯗ ꯃꯄꯨꯡ ꯐꯥꯔꯣꯏꯗ꯭ꯔꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯌꯦꯜꯂꯧ ꯈꯨꯠꯁꯨ ꯑꯩꯒꯤ ꯈꯨꯠꯂꯥꯏꯗꯤ ꯑꯩꯒꯤ ꯈꯨꯠꯁꯨꯗꯤ ꯑꯩꯅ ꯄꯨꯔ ꯆꯠꯄꯗ ꯃꯗꯨ ꯌꯥꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅꯁꯨ ꯃꯁꯤꯃ ꯊꯝꯖꯒꯦ ꯐꯤꯁꯥ ꯇꯦꯝꯁꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯂꯩꯍꯟꯃꯤꯟꯅꯔꯁꯤ ꯄꯟꯊꯧ ꯑꯔꯥꯏꯕ ꯅꯠꯂꯝꯗ꯭ꯔꯦ ꯐꯤꯁꯥ ꯇꯦꯝꯁꯦ ꯃꯩꯇꯩꯒꯤꯅ ꯌꯦꯠꯂꯧ ꯈꯨꯠꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯅ ꯉꯥꯛꯂꯧ ꯑꯣꯏꯖꯔꯝꯂꯦ ꯐꯤꯁꯥ ꯇꯦꯝꯁꯦ ꯄꯟꯊꯧ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯖꯩ ꯄꯟꯊꯧ ꯅꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯋꯥꯕꯁꯦ ꯀꯃꯥꯏꯅ ꯅꯥꯊꯩꯒꯅꯤ ꯍꯥꯏꯕꯗꯨ ꯏꯄꯥꯅ ꯇꯥꯛꯄꯤꯌꯨ ꯑꯍꯣꯏ ꯑꯋꯥꯕꯁꯤꯗꯤ ꯋꯥꯒꯅꯤꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟꯁꯤ ꯃꯥꯟꯅꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞꯀꯤ ꯂꯥꯜ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯋꯥꯕꯁꯤꯁꯨ ꯋꯥꯕꯨꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜ ꯁꯣꯟꯊꯔꯣꯏꯁꯤ ꯀꯣꯚꯤꯗꯇ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝꯗꯨꯗ ꯊꯦꯡꯅꯕꯗ ꯏꯃꯥ ꯏꯆꯥ ꯀꯅꯥꯝꯇ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯄꯣꯟꯇꯦ ꯁꯤꯔ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯝꯇ ꯌꯥꯎꯗꯅ ꯃꯊꯧ ꯃꯉꯝ ꯇꯧꯈ꯭ꯔꯕꯅꯤ ꯃꯗꯨꯁꯨ ꯋꯥꯏ ꯃꯗꯨꯗ ꯅꯠꯇꯅ ꯑꯋꯥ ꯂꯥꯟꯗꯁꯨ ꯑꯋꯥ ꯂꯥꯟ ꯊꯦꯡꯅꯕꯗ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ ꯆꯂꯥꯝ ꯈꯣꯡꯆꯠꯀꯤ ꯃꯇꯝꯗꯁꯨ
ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯣ ꯀꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯗꯁꯨ ꯖꯄꯥꯟ ꯂꯥꯟꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯁꯟꯗꯤꯗ ꯒꯣꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯕꯨ ꯅꯝꯍꯠꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯋꯥꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ILP ꯃꯇꯥꯡꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯁꯤꯁꯐꯤꯌꯥꯔꯒꯤ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯣꯅꯣꯃꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯋꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯋꯥꯔꯒ ꯍꯤꯡꯉꯛꯑꯕ ꯃꯩꯇꯩꯅꯤ ꯉꯁꯤ ꯈꯛꯇꯒꯤ ꯑꯋꯥꯕꯁꯤ ꯁꯤ ꯈꯛꯇꯅ ꯑꯋꯥꯕꯅꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯤ ꯁꯣꯟꯊꯔꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯔꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯛꯂꯧ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯇꯥꯏꯕꯪꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗ ꯍꯤꯡꯉꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯔꯦꯡ ꯂꯦꯡꯉꯒ ꯂꯩꯔꯝꯈꯤꯒꯅꯤ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯨꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯊꯧꯗꯣꯛꯅꯤ ꯀꯨꯝꯍꯩꯅꯤ ꯈꯜꯂꯒ ꯑꯋꯥꯕꯗꯨꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯑꯣꯛꯄ ꯉꯝꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯊꯦꯡꯅꯔꯤꯕ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯗꯨꯁꯨ ꯑꯗꯨꯝ ꯋꯥꯏ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯍꯤꯡꯉꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯔꯒꯗꯕ ꯃꯆꯥ ꯑꯃꯅꯦ ꯈꯜꯂꯒ ꯑꯋꯥꯕ ꯈꯥꯡꯕ ꯍꯩꯕꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛ ꯐꯣꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯦꯜꯂꯒ ꯑꯋꯥꯕ ꯀꯣꯛꯎꯒꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯐꯝ ꯈꯨꯗꯤꯡ ꯑꯋꯥꯕ ꯍꯥꯏꯁꯤꯗꯤ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯣꯏꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯂꯩꯖꯔꯤ ꯑꯔꯩ ꯑꯔꯩꯕ ꯉꯝꯅ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯉꯥꯛꯊꯣꯛꯄꯒꯤ ꯄꯥꯝꯕꯩꯁꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯋꯥꯕ ꯍꯥꯏꯁꯦ ꯈꯥꯡꯉꯁꯦꯅ ꯑꯁꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯄꯟꯊꯧ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯂꯥꯡꯂꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯆꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯗꯧꯕ ꯄꯟꯊꯧ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯗ ꯇꯝꯕꯤꯔꯝꯃꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯕꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯤꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ ꯃꯄꯨꯅ ꯇꯝꯃꯛꯄ ꯅꯣꯡꯗꯝ ꯑꯃꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯜꯂꯒ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ ꯑꯋꯥꯕꯅ ꯂꯣꯏꯈꯤꯒꯗꯕ ꯅꯨꯃꯤꯠꯇꯤ ꯁꯤꯕ ꯅꯨꯃꯤꯠꯇ ꯑꯋꯥꯕ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯤꯡꯉꯤꯕ ꯃꯈꯩꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗ ꯋꯥꯈꯜ ꯅꯤꯡꯍꯟꯅꯔꯣꯏꯁꯤ ꯍꯤꯡꯈꯤꯁꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤꯕꯨ ꯃꯥꯌꯣꯛꯅꯈꯤꯁꯤ ꯄꯟꯊꯧ ꯅꯆꯥ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯊꯦꯡꯅꯗꯕ ꯌꯥꯗꯦ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯁꯨ ꯄꯟꯊꯧ ꯏꯄꯥꯗꯤ ꯂꯥꯏ ꯑꯣꯏꯕ ꯄꯟꯊꯧ ꯑꯣꯏꯕꯅ ꯅꯆꯥꯁꯤꯡꯕꯨ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕꯤ ꯏꯄꯥꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯖꯗꯦ ꯏꯄꯥꯗꯤ ꯏꯄꯥꯒꯤ ꯃꯤꯠꯌꯦꯡꯗ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯦ ꯀꯔꯝꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯏꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯏ ꯑꯃ ꯅꯤꯡꯂꯨꯕ ꯃꯤꯑꯣꯏ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕ ꯀꯜꯂꯨꯔꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯅꯤꯡꯕ ꯂꯥꯛꯄꯗ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯡꯂꯤꯕꯁꯦ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯈꯟꯊꯃꯤꯟꯅꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯍꯧꯔꯛꯐꯝꯁꯨ ꯌꯦꯡꯁꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕ
ꯂꯥꯛꯏꯕ ꯃꯐꯝ ꯑꯗꯨꯅ ꯑꯩꯅ ꯈꯣꯡ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯨꯅ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯄꯨ ꯃꯁꯛ ꯈꯪꯕꯅ ꯐꯩ ꯃꯄꯨ ꯃꯁꯛ ꯈꯪꯉꯕ ꯃꯇꯝꯗ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯈꯣꯡꯐꯝ ꯍꯟꯗꯣꯔꯛꯀꯅꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯜ ꯂꯣꯏꯁꯤꯟꯒꯗꯕ ꯃꯇꯝꯗꯤ ꯂꯥꯜ ꯍꯧꯔꯤꯕꯗꯨꯅ ꯍꯧꯔꯛꯐꯝ ꯈꯪꯉꯛꯑꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯥꯛꯑꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯑꯩꯒꯤ ꯃꯌꯨꯝꯅꯤ ꯑꯩꯅ ꯂꯧꯕ ꯌꯥꯏ ꯑꯩꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯃꯔꯣꯝꯗꯣꯝꯒꯤ ꯋꯥꯈꯜꯅ ꯂꯥꯛꯑꯕ ꯃꯇꯝꯗ ꯋꯥꯌꯦꯟꯒꯤ ꯃꯄꯨꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯕ ꯃꯇꯝꯗ ꯂꯥꯜꯁꯤꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯅꯤ ꯂꯥꯜ ꯂꯣꯏꯒꯗꯕ ꯃꯆꯥꯛꯇꯤ ꯂꯥꯜ ꯍꯧꯔꯤꯕꯅ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯈꯟꯊꯕꯤꯔꯒꯗꯤ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯃꯄꯨꯒꯤ ꯃꯄꯣꯠꯇꯨꯗꯤ ꯂꯧꯕ ꯌꯥꯗꯦ ꯃꯄꯨ ꯈꯪꯗꯅ ꯂꯧꯕ ꯄꯣꯠꯇꯨꯗꯤ ꯍꯨꯔꯥꯟꯕ ꯀꯧꯏ ꯑꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯊꯛꯇ ꯆꯩꯉꯥꯛꯂꯣꯟ ꯂꯣ ꯑꯃ ꯂꯩꯕꯅꯤꯅ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯂꯣ ꯉꯥꯛꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯂꯥꯜ ꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯂꯥꯜ ꯂꯣꯏꯁꯤꯟꯅꯕ ꯈꯨꯠꯂꯥꯏꯗꯤ ꯂꯣꯒꯤ ꯆꯩꯉꯥꯛꯂꯣꯟꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯝꯗ ꯂꯥꯜ ꯂꯣꯏꯒꯅꯦꯅ ꯑꯩ ꯑꯁꯤꯃ ꯊꯝꯖꯒꯦ ꯄꯟꯊꯧ ꯏꯄꯥꯒꯤ ꯄꯥꯎꯇꯥꯛꯅ ꯅꯆꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯄꯟꯊꯧ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯤꯕ ꯅꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯑꯃꯨꯛꯇꯗꯤ ꯊꯧꯖꯥꯟꯕꯤꯌꯨ ꯄꯟꯊꯧ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨꯔꯕ ꯄꯨꯟꯁꯤꯅꯤꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯊꯥꯒꯣꯟ ꯑꯁꯤ ꯑꯆꯤꯕ ꯄꯟꯊꯧ ꯅꯤꯡꯁꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯀꯨꯔꯨꯝ ꯁꯤꯗꯕꯤꯕꯨ ꯆꯦꯠꯅ ꯆꯥꯅ ꯊꯥꯒꯣꯟ ꯑꯁꯤ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯏꯄꯥ ꯏꯄꯨ ꯄꯣꯛꯄꯕꯨ ꯊꯥꯒꯣꯟ ꯑꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯂꯝꯗꯝ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯂꯥꯏꯅꯤꯡ ꯈꯨꯕꯝꯕꯨ ꯆꯦꯠꯅ ꯆꯥꯅ ꯊꯥꯒꯣꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯕꯁꯨ ꯂꯥꯟ ꯉꯥꯛꯏꯕꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯂꯥꯟ ꯂꯣꯏꯁꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯁꯤꯜ ꯄꯥꯡꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯂꯥꯏꯕꯨ ꯆꯦꯠꯅ ꯆꯥꯅ ꯊꯥꯒꯣꯟꯅꯔꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯄꯨꯅꯁꯤ ꯁꯤꯗꯕꯒꯤ ꯃꯅꯨꯡꯁꯨ ꯆꯜꯂꯁꯤ ꯅꯥꯗꯕꯒꯤ ꯃꯅꯨꯡꯗꯁꯨ ꯍꯤꯡꯉꯁꯤ ꯑꯋꯥꯠꯄ ꯂꯩꯇꯕꯒꯤ ꯃꯅꯨꯡꯗꯁꯨ ꯍꯤꯡꯉꯁꯤ ꯅꯨꯡꯁꯤꯅꯁꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯁꯤ ꯏꯁꯥꯒꯤ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯈꯣꯟꯅꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯄꯥꯝꯃꯣꯏꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯗ ꯂꯥꯛꯄ ꯑꯩꯒꯤ ꯇꯝꯕꯤꯕ ꯈꯔꯗꯣ ꯃꯗꯨ ꯑꯩꯒꯤ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯄꯨ ꯈꯪꯗꯅ ꯂꯧꯕꯗ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯂꯥꯟꯄꯨꯡ ꯑꯣꯏꯔꯛꯏꯁꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯔꯟ ꯃꯁꯛ ꯈꯪꯁꯤ ꯑꯩꯒꯤ ꯏꯔꯟ ꯃꯁꯛ ꯈꯪꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯁꯥꯎꯕ ꯊꯥꯗꯣꯛꯁꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯧꯔꯤ ꯌꯨꯝꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯒꯤ ꯃꯄꯨꯅꯣ ꯍꯥꯏꯕꯗ ꯁꯔꯀꯥꯔꯒꯤ ꯒꯣꯔꯃꯦꯟꯒꯤꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯒꯣꯔꯃꯦꯟꯒꯤ ꯆꯩꯉꯥꯛꯂꯣꯟꯗ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯆꯥꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯑꯏꯪꯕ ꯇꯞꯄꯗꯣ ꯑꯣꯏꯃꯤꯟꯅꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ